ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯩꯈꯣꯏ ꯂꯧꯒꯗꯧꯔꯤꯕ ꯏꯅꯥꯎꯁꯤ ꯑꯩꯈꯣꯏꯒꯤ SM ꯏꯕꯥꯜ ꯍꯁꯟ ꯀꯧꯕ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯁꯨꯄꯔ ꯇ꯭ꯔꯣ ꯀꯞ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯨꯔꯕ ꯏꯅꯥꯎ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯉꯁꯤ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯖꯒꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯕꯤꯅꯤꯡꯕ ꯀꯣꯏꯁꯟ ꯀꯩꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯆꯪꯕꯤꯔꯣ ꯑꯩꯈꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯗꯒꯤ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯧꯈꯠꯆꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯍꯪꯖꯒꯦ ꯉꯁꯤ ꯏꯅꯥꯎ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕꯤꯅꯤꯡꯕ ꯇꯧꯕꯤꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯆꯪꯕꯤꯔꯛꯎ ꯑꯃꯗꯤ ꯉꯁꯤꯒꯤ ꯏꯅꯥꯎ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯑꯩꯈꯣꯏ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯟ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯅ ꯍꯞꯇꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯁꯤꯗ ꯑꯦꯡꯒꯦꯖ ꯇꯧꯔ ꯂꯩꯕꯅꯦ ꯑꯗꯣ ꯉꯁꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯅꯠ 10 ꯀꯨꯟꯗꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯂꯧꯖꯒꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯆꯤꯟꯕ ꯀꯌꯥꯁꯦ ꯀꯩꯅꯣ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯁꯤ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯏꯅꯥꯎꯕꯨ ꯑꯩꯈꯣꯏ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯟ ꯄꯦꯖꯇꯒꯤ ꯏꯅꯥꯎ ꯑꯩꯈꯣꯏ SM ꯏꯕꯥꯜ ꯍꯁꯟꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯏꯕꯥꯜ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯧꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅꯕꯗꯤ ꯈꯪꯉꯕ ꯏꯅꯥꯎ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯚ꯭ꯌꯨꯋꯔ ꯉꯁꯤꯒꯤ ꯌꯦꯡꯉꯤꯕ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯐꯝꯗ ꯏꯅꯥꯎ ꯑꯁꯤꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯪꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯁꯨ ꯊꯝꯖꯁꯤ ꯏꯕꯥꯜ ꯏꯁꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝꯅꯆꯤꯡꯕ ꯍꯥꯏꯐꯦꯠꯇꯪ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯒꯤ ꯍꯧꯗꯣꯛ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯏꯛꯕꯥꯜ ꯍꯁꯟ ꯀꯧꯏ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ 5ꯅꯤ ꯏꯆꯤꯟ ꯏꯅꯥꯎ 5 ꯏꯆꯤꯟ ꯏꯅꯥꯎ ꯅꯤꯄꯥ 3ꯅꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯩꯅ ꯏꯇꯣꯝꯇꯣꯝꯕ ꯑꯇꯣꯝꯕꯅꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯁꯤꯔꯥꯖꯨꯗꯤꯟ ꯀꯧꯏ ꯃꯌꯥꯝꯅ ꯏꯕꯣꯆꯥꯅ ꯈꯪꯅꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯑꯂꯤꯞꯖꯥꯟ ꯀꯧꯏ ꯑꯩꯅ ꯁꯥꯟꯅꯕ ꯍꯧꯔꯛꯄꯁꯦ 2018 ꯑꯩꯁꯦ ꯁꯥꯟꯅꯕ ꯍꯧꯔꯛꯄꯅꯤ ꯑꯣꯖꯥ ꯔꯟꯖꯤꯠꯀꯤ ꯃꯈꯥꯗꯒꯤ ꯑꯍꯥꯟꯕ ꯑꯩꯁꯦ ꯁꯥꯟꯅꯕ ꯍꯧꯔꯛꯄꯅꯤ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯅꯦꯔꯣꯀꯥꯗ ꯀꯣꯆꯤꯡ ꯆꯠꯂꯒ ꯑꯣꯖꯥ ꯇ꯭ꯔꯣꯃꯥꯖꯤꯠꯀꯤ ꯃꯈꯥꯗ ꯑꯩꯁꯦ ꯕꯣꯜ ꯁꯥꯟꯅꯕ ꯍꯧꯔꯛꯄꯅꯤ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯅꯦꯔꯣꯀꯥꯗ ꯁꯥꯟꯅꯕ ꯍꯧꯔꯛꯄꯁꯤꯗꯒꯤ ꯃꯣꯏꯒꯤ ꯍꯞꯇꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ 3 days ꯈꯛꯇꯪ ꯐꯪꯉꯦ ꯃꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯁꯦ ꯑꯗꯨ 3 days ꯑꯩꯁꯦ ꯆꯠꯅꯉꯥꯏ ꯍꯣꯠꯅꯔꯛꯄꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯗꯤ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯏꯝꯐꯥꯜ ꯁꯉꯥꯛꯐꯝ ꯇꯥꯅ ꯑꯩꯁꯦ ꯆꯠꯅꯉꯥꯏ ꯍꯣꯠꯅꯔꯛꯄꯁꯤꯗ ꯑꯩꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯦ ꯄꯨꯡ 4ꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯧꯗꯣꯛꯄꯤꯔꯒ ꯕ꯭ꯔꯦꯛꯐꯥꯁ ꯂꯐꯣꯏ ꯁꯪꯒꯣꯝ ꯄꯤꯖꯔꯒ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ ꯌꯧꯐꯥꯎ ꯏꯃꯥꯅ ꯑꯩꯁꯦ ꯊꯤꯟꯗꯣꯛꯄꯤꯔꯒ ꯃꯦꯖꯤꯛ ꯇꯣꯡꯉꯒ ꯋꯤꯡꯒꯔ ꯇꯣꯡꯉꯒ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯆꯠꯂꯛꯑꯦ ꯁꯥꯟꯅꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯍꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥ ꯑꯗꯨꯗꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯑꯩꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯃꯣꯏꯅꯁꯨ ꯃꯌꯥꯝ ꯁꯖꯦꯁꯟ ꯃꯌꯥꯝ ꯇꯧꯕꯤꯗꯅ ꯁꯨꯃꯥꯏꯅ ꯁꯥꯟꯅꯧ ꯁꯨꯃꯥꯏꯅ ꯀꯩꯗꯧ ꯑꯗꯩ ꯁꯤ ꯃꯐꯝꯁꯤꯗ ꯆꯠꯂꯒ ꯇ꯭ꯔꯦꯅꯤꯡ ꯇꯧ ꯈꯣꯠꯂꯣꯅ ꯃꯣꯏꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯒ ꯑꯩꯁꯦ ꯗꯥꯎ ꯌꯥꯕꯗꯒꯤ ꯃꯄꯥꯟꯂꯣꯝꯒꯤ ꯇ꯭ꯔꯥꯌꯦꯜ ꯂꯥꯛꯄꯗ ꯗꯣꯃꯣꯁꯀꯣꯞ ꯍꯥꯏꯔꯤꯕ ꯀ꯭ꯂꯕꯁꯤꯒꯤ ꯇ꯭ꯔꯥꯌꯦꯜ ꯂꯥꯛꯄꯗ ꯑꯩꯁꯦ ꯇ꯭ꯔꯥꯌꯦꯜ ꯄꯤꯔꯒ ꯑꯩꯁꯦ ꯁꯦꯂꯦꯛꯁꯟ ꯐꯪꯉꯒ ꯑꯗꯨꯃꯥꯏꯅ ꯗꯣꯃꯣꯁꯀꯣ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤꯁꯤꯗ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯍꯧꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯥꯎ ꯏꯛꯕꯥꯜꯕꯨ ꯉꯁꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝꯅꯆꯤꯡꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯃꯤꯟꯅꯕꯩ ꯇꯥꯟꯖꯥ ꯑꯗꯨ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯉꯁꯤ ꯏꯅꯥꯎ ꯏꯛꯕꯥꯜꯁꯨ ꯑꯆꯤꯟꯕ ꯀꯌꯥꯕꯨꯗꯤ ꯂꯩ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯃꯤꯅꯠ 10 ꯀꯨꯟꯗꯪ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯂꯧꯊꯖꯒꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯁꯤꯗ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯑꯩꯈꯣꯏꯗ ꯈꯪꯅꯤꯡꯕ ꯀꯣꯏꯁꯟ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯗꯒꯤ ꯀꯣꯏꯁꯟ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯆꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯍꯪꯉꯒ ꯈꯪꯅꯤꯡꯕ ꯄꯨꯝꯅꯃꯛꯇꯨ ꯃꯤꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯉꯥꯏꯒꯤ ꯑꯣꯏꯁꯨ ꯍꯣꯠꯅꯖꯒꯦ ꯏꯅꯥꯎ ꯏꯛꯕꯥꯜ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕꯒꯤ ꯖꯔꯅꯤꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ 2018 ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜꯁꯤ ꯑꯩꯈꯣই ꯁꯥꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯊꯝꯕꯤꯈ꯭ꯔꯦ ꯏꯅꯥꯎ ꯏꯛꯕꯥꯜꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯂꯤꯛ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯤꯔꯤꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯃꯁꯨ ꯀꯔꯝꯕ ꯀ꯭ꯂꯕꯇ ꯀꯔꯤ ꯂꯝꯗ ꯍꯧꯖꯤꯛ ꯀꯥꯎꯕꯤꯔꯤꯒꯦ ꯑꯟꯗꯔ ꯀꯌꯥꯗ ꯀꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯃꯁꯨ ꯃꯤꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯉꯁꯤꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯈꯪꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯪꯅꯤꯡꯕ ꯑꯗꯨꯝ ꯂꯩ ꯏꯅꯥꯎ ꯏꯛꯕꯥꯜꯁꯨ ꯍꯥꯟꯅꯁꯨ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯀꯔꯤ ꯁꯨꯝ ꯑꯦꯆꯤꯞꯃꯦꯟ ꯂꯧꯕ ꯈꯣꯠꯄꯗꯤ ꯑꯩ ꯍꯥꯟꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯅ ꯁꯨꯝ ꯄꯣꯁט ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯊꯦꯡꯅꯕꯗꯤ ꯂꯩ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯆꯤꯞꯃꯦꯟꯒꯤꯁꯤꯅ ꯑꯩꯈꯣꯏ ꯀꯣꯟꯅ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯂꯤꯛ ꯀꯥꯎꯕꯤꯔꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇ ꯍꯟꯅ ꯈꯪꯍꯟꯕꯤꯌꯨ ꯑꯩꯁꯦ
ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯁꯥꯟꯅꯕꯁꯦ अंडर 15 आई लीग अंडर 18 आई लीग सानै अहानबदा अंडर 15 आई लीग सानरे 2018 दा अदुगा 2018 दा अंडर 15 आई लीग सानबा लोर मतुंगदा आइसे ब्रेक फंगना युमदा थोले युमदा थोलकपा मतमदा आइसे ट्रेनिंग तौबसिना ओजा बोबोना अखोइगी असि अंगथादिगी ओजा अमदा आइसे मागी मखादा ट्रेनिंग तौरगा आइगी आदा मपालमदा चंगद्रिपोकी ट्रेनिंग से मंगोना तवे अदुगा अंडर 18 आई लीग साने अंडर 18 आई लीग सानबा लोर मतुंगदा आइगी कॉन्ट्रैक्ट से लोरे सही अनि कॉन्ट्रैक्ट तौबने कॉन्ट्रैक्ट से लोरे अदुगा कोरोना ना मक 2000 गैप खरा लेख्रे कोरोना ना मक अदुई मतुंगदा आइसे मोइना मक सीनियर टीम दा केरला प्रीमियर लीग सानबगी सीनियर टीम दा आइसे सिंगत पिरगा हुजिक केरला प्रीमियर लीग सानरगा आइसे मपालम दो हुजिक लई अदुगा आइगी थोलकपदा आइगी ट्रेनिंग तौफमना आइगी ओजा बोबो अचे अंगथागी ओजा बोबोगी मखादा हुजिक ट्रेनिंग के तौरगा आई आदा चंगद्रिपोकी इसा फिट ओइनगाई ट्रेनिंग माइ मखादा तौरगा लई याम नुवाइजरे इनाव अखोइगी इनावगी अखोइगी लिगकी मतांगदसु अहै मियामदा थंबिख्रे हुजिकजी इनावगी ngasi aina अखोइगी इनावसिबु इंटरव्यू लौजगे न लाकपदा आइनि याम ngaksekhridi mahaki oibe achievement kaya अखोइगी ट्रॉफी न सिंगबा करिन सिंगबा मयाम अम लेरमबो ओइ अदो मियामदा ngasi लाइव इंटरव्यू सिगी खुदोंग चाबा लौरगा इनाव इकबाल नसु अखोइगी लैदिबा ट्रॉफी सिंग असे करी लमदा करी चहीदा करंबा टूर्नामेंट दा माइ पाउबगी करंबा अचीवमेंट ओइबगी पिबिरकपनो हाइबदु मियामनसु सोइदना खंगिंगमनि हाइना खल्ली अजी नाउ इकबाल अहानबदा अखोइ हौजगे अखोइगी अचीवमेंट जे सिदा लैरिबे अचीवमेंट जिंगजे अखोइ अचीवमेंट बदि याम फंगे हाइबसे आई सामिननसु उरे मियामनसु उबिरमनि अदु अचीवमेंट जिंगजे करी अचीवमेंट नो हाइबदु मियामदा अमुक्तंग हन्ना अमोमोमता मचा खाइना अमुक्ता ताकपियोबा सुम पाइखत पिरगा ट्रॉफी सि सुम पाइखतलगा दुम खंगनबदा कैसु काइदौरन खल्ले अमोमदंग पाइखत पिरगा करंबा सहीदा करंबा टूर्नामेंट दा कमाइन तौबनो कैसिना सिना करिदा फंगिबनो हाइबदु मियामदा अमुक्ता खंगनबियो सिगी ट्रॉफी सिना आइना हानबा आइगी लाइफ की ओइना आइगी नेशनल एकेडमी दा लेरगा नेशनल सानबा चले अदो इंटर स्कूल ना हानबा टूर्नामेंट अमा सानी इंटर स्कूल दगी सिलेक्शन तौरगा नेशनल की कोलकाता दा थाबनी मोइना कोलकाता दा नेशनल सानबा थाबसिदा आइसे आइगी परफॉर्मेंस के आई फजन पीरे पिफम तोपर परफॉर्मेंस के अदुदा आइसे मोइना बेस्ट प्लेयर तारेना बेस्ट प्लेयर की खनबिरगा आइजे अदुदा फंगप बेस्ट प्लेयर की फंगप ट्रॉफी नि अदुगा अम आइजे जम्मू कश्मीर दा अमका नेशनल अमका सानब चटपगी ट्रॉफी नि सिसिना नेशनल सानबगी अदुगा सिसिना आइगे एक्सलेंट फंगबा हाइतारे इखोइ क्लब ना पीबने इखोगी सही खुदिंगी फुटबॉल दा इखोइ एक्सलेंट ताब दो अदुगी पीबा ट्रॉफी नि अदगी सिसिना सोमदसु लैरे सिसिना आइगे डोमोस्को ट्रॉफी ना सही हुमफु मंगा तौबा टूर्नामेंट ने अदुदा आइना मेल ऑफ द मैच ताबगी ट्रॉफी ने अदो लैरिसिंगसिना आइगे स्कूल आदे स्कूलिंग तौबदा आइगे अचीवमेंट फंगबैनि स्पोर्ट तसु चैंपियनशिप ओइबा अदुदगी आइगे नेशनल सानबो खोनाबदा अदुगा आई सुपर ड्रॉ साने सुपर ड्रॉ इंटरनेशनल की सुपर ड्रॉ साना कंदा स्कॉलरशिप आइगे 25000 अदुमिना फंगे अदुगा आई हुजिकना मोइगी सीनियर की ओइना सीनियर लीग ओइना सानरगा लैरे असिगी अखोइगी मांगदा लैरिबा अखोइगी इनाव इकबालगी अचीवमेंट सिंग हाइतारे अचीवमेंट सिंग सि लोइनादि अमोमते सुमा चाखाइनादि ताखरे अदु ताकपदा चिथा नानथाबसु अदुम लैरि अदु होय यामखरे मागी अचीवमेंट मयाम सि सुम अमोमदा ताकतुना लैरगदि ngasi इंटरव्यू सि यामनासु सांखिबे याय आइना अखोइगी इनाव इकबाल सि मै सानबगी ओइबा के खरासु प्रोग्राम बुदि थबक थौरम खरा लै हाय अदु माक सुमा पालमदगी मैगी क्लब दगी सुटी खरा लौरगा थोलकपनी अदुदना लैरिङै मतम खरा सिदा मा चक्कदबा तौगदबा उनगदबा थबक थौरम सि खरा चिन्दी चिन माले अदु बखोइ वॉइस ऑफ मैतै पांगन पेज न यारगदि मिनट कुंदंग ओरसु लौजगे इंटरव्यू सि अमुक्तदि याबियोने याम कन्ना रिक्वेस्ट तौबदगी ngasi अखोइ नाउ इकबालना याबिरकपदगी ngasi gi लाइव इंटरव्यू सि हौजबने अदु अमममता सिथा नानथबा यावरगसु मसि पुमनमकसु अमममता ताक लैरगदि ngasi इंटरव्यू सु सांगदोखिबे याय अदु इनाउ इकबालदा अखोइना मखा तानबदा अखोइना लाक्सनि सि अखोइगी मैतै पांगल इसिलिनाउ सिंग हाइतारे मैतै पांगल इसिलिनाउ सिंग दा अफाव होय प्लेयर मक लैते हाइबदि यारोय मयाम अमसु लै ममिंग चटप चटपसु लै अदुदा अखोइना हाइजनिंगिदि
ꯌꯥꯝꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯅꯦ ꯍꯥꯏꯅ ꯁꯨꯝ ꯁꯥꯟꯅꯕ ꯍꯧꯔꯝꯃꯒ ꯃꯔꯛꯇ ꯍꯦꯛ ꯇꯠꯈꯤꯕ ꯇꯣꯛꯈꯤꯕ ꯀꯔꯤꯒꯤꯅꯣꯅ ꯍꯦꯛ ꯌꯦꯡꯉꯨꯔꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯗꯥꯏꯠ ꯍꯨꯟꯕ ꯉꯝꯗꯦ ꯀꯩꯗꯧꯕ ꯉꯝꯗꯦ ꯍꯥꯏꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅꯗꯤ ꯇꯥꯕ ꯊꯦꯡꯅꯖꯩ ꯑꯗꯨ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯁꯤꯐꯥꯎꯒꯤ ꯊꯥꯛꯁꯦ ꯁꯤꯐꯥꯎꯒꯤ ꯊꯥꯛꯁꯤ ꯌꯧꯔꯛꯄꯗ ꯍꯥꯏꯖ ꯇꯥꯔꯦ ꯁꯤꯐꯥꯎꯒꯤ ꯌꯧꯔꯛꯄ ꯀꯥꯟꯗ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯗꯥꯏꯇꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯁꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯁꯨ ꯄꯩꯁా ꯈ꯭ꯋꯥꯏ ꯆꯪꯉꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣই ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯂꯩꯔꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤ ꯂꯥꯏꯔꯕꯗꯒꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤꯅ ꯍꯦꯟꯅ ꯊꯣꯛꯂꯛꯄꯒꯨꯝꯁꯨ ꯇꯧꯏ ꯑꯗꯨꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯌꯥꯝ ꯂꯥꯏꯅ ꯉꯝꯃꯝꯃꯒꯁꯨ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯗꯥꯏꯇꯤꯡ ꯍꯨꯟꯕꯁꯦ ꯗꯥꯏꯇꯤꯡꯗꯤ ꯂꯥꯏꯔꯅ ꯆꯦꯡ ꯆꯥꯔꯤꯕ ꯅꯣꯡꯃꯒꯤ ꯆꯔꯥꯁꯤꯕꯨ ꯀꯗꯥꯏꯅꯣ ꯍꯥꯏꯅꯔꯕ ꯃꯇꯝ ꯑꯣꯏꯔꯤꯕꯅꯦꯕ ꯑꯗꯨꯅ ꯗꯥꯏꯇꯤꯡ ꯍꯨꯟꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤ ꯑꯗꯨꯃꯛ ꯃꯔꯛꯇ ꯇꯣꯛꯈꯤꯕꯗꯤ ꯌꯥꯎꯋꯦꯕ ꯑꯗ ꯏꯅꯥꯎ ꯏꯛꯕꯥꯜ ꯈꯣꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝꯅ ꯀꯝꯗꯧꯕꯒꯦ ꯗꯥꯏꯇꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯝꯒꯅꯤ ꯗꯥꯏꯇꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯊꯦꯡꯅꯕꯗ ꯀꯔꯝ ꯍꯥꯏꯅ ꯐꯦꯁ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯃꯤꯌꯥꯝꯗꯁꯨ ꯑꯝꯇ ꯈꯪꯍꯟꯕꯤꯌꯣꯕ ꯑꯩꯒꯤ ꯁꯥꯟꯅꯕꯒꯤ ꯗꯥꯏꯠ ꯍꯨꯟꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯗꯥꯏꯠ ꯍꯨꯟꯕꯁꯦ ꯍꯥꯏꯕꯗꯤ ꯁꯥꯟꯅꯔꯨꯔꯒ ꯗꯥꯏꯠ ꯆꯥꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯁꯣꯟꯊꯔꯛꯀꯗꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯑꯩꯅ ꯁꯥꯟꯅꯅꯤꯡꯉꯤꯕ ꯑꯩꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯤꯡꯉꯤꯕ ꯂꯦꯚꯦꯜꯗꯨꯗ ꯑꯩꯁꯦ ꯌꯧꯕ ꯉꯝꯅꯉꯥꯏ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯥꯡꯒꯜ ꯀꯃꯥꯏꯅ ꯀꯜꯂꯒ ꯑꯩꯁꯦ ꯕꯣꯗꯤ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯔꯒ ꯑꯩꯁꯦ ꯀꯃꯥꯏꯅ ꯗꯥꯏꯠ ꯆꯥꯒꯅꯤꯁꯤ ꯌꯥꯝ ꯀꯩꯗꯧꯋꯦ ꯑꯗꯣ ꯑꯩꯒꯤ ꯗꯥꯏꯠꯀꯤꯁꯦ ꯑꯩꯒꯤ ꯄꯦꯔꯦꯟꯁꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯤꯗ ꯑꯩꯅ ꯍꯥꯏ ꯑꯩ ꯗꯥꯏꯠꯁꯤ ꯁꯤ ꯆꯥꯒꯗꯕꯅꯤ ꯑꯣꯖꯥꯅ ꯁꯤ ꯗꯥꯏꯠꯁꯤ ꯂꯩꯔꯒ ꯆꯥꯎ ꯍꯥꯏ ꯈꯣꯠꯂꯦꯅ ꯍꯥꯏ ꯑꯗꯨꯗ ꯃꯣꯏꯅ ꯑꯩꯒꯤ ꯗꯥꯏꯠ ꯂꯩꯅꯉꯥꯏꯁꯦ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯟꯗ꯭ꯔꯒꯁꯨ ꯑꯩꯅ ꯂꯩꯇꯕꯗꯣ ꯏꯃꯥꯈꯣꯏꯅ ꯑꯩꯉꯣꯟꯗꯗꯤ ꯑꯌꯥꯝꯕꯅ ꯄꯥꯛ ꯎꯍꯟꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥꯗ ꯍꯥꯏ ꯏꯃꯥ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯗꯥꯏꯠꯇꯣ ꯈꯔ ꯃꯇꯝ ꯈꯔ ꯆꯥꯔꯣꯏꯒꯦ ꯈꯣꯠꯂꯣꯏꯒꯦꯅ ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯏꯃꯥꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯄꯨꯛꯅꯤꯡ ꯍꯟꯊꯔꯤꯁꯤ ꯅꯌꯥꯝꯕ ꯈꯣꯏꯁꯨ ꯌꯥꯝ ꯂꯩꯔꯤ ꯅꯃꯥ ꯏꯃꯥ ꯈꯣꯏꯁꯨ ꯂꯩꯔꯤ ꯕꯕꯥ ꯈꯣꯏꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯅ ꯏꯃꯥ ꯍꯣꯏ ꯀꯩꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯑꯩꯁꯦ ꯐꯖꯅ ꯇꯦꯛ ꯀꯦꯌꯔ ꯂꯧꯕꯤ ꯑꯗꯣ ꯃꯥ ꯑꯩꯒꯤ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤꯅ ꯑꯩꯒꯤ ꯗꯥꯏꯠ ꯂꯩꯕꯤꯗꯅ ꯁꯪꯒꯣꯝ ꯑꯗꯒꯤ ꯄ꯭ꯔꯣꯇꯤꯟꯒꯤ ꯂꯩꯕꯤꯗꯅ ꯃꯥꯅ ꯑꯩꯒꯤ ꯕꯨꯠꯀ ꯂꯩꯕꯤꯗꯅ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯃꯥꯅ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯕꯤꯒꯦ ꯑꯗꯨꯒꯤ ꯏꯌꯥꯝꯕꯗꯣ ꯃꯃꯤꯡꯅ ꯃꯁꯇꯥꯟ ꯀꯧꯏ ꯑꯗꯨꯅ ꯃꯥꯅ ꯑꯩꯁꯦ ꯀꯃꯥꯏꯅ ꯃꯥꯁꯦ ꯁꯦꯟꯅꯔꯒ ꯑꯩꯁꯦ ꯀꯔꯝꯍꯥꯏꯅ ꯄꯨꯈꯠꯂꯛꯀꯅꯤꯅ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯐꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯏꯆꯧ ꯃꯃꯤꯡ ꯄꯟꯗ꯭ꯔꯒꯁꯨ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯁꯖꯦꯁꯟ ꯃꯌꯥꯝ ꯄꯤꯕꯤꯔꯒ ꯃꯣꯏꯒꯤ ꯃꯄꯥꯡꯒꯜ ꯃꯌꯥꯝ ꯃꯇꯝ ꯃꯌꯥꯝ ꯃꯥꯡꯉꯒ ꯑꯩꯅ ꯁꯤꯃ ꯀꯩꯗꯧꯒꯦꯅ ꯀꯩꯗꯧꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯈꯟꯅꯔꯒ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯗꯥꯏꯠ ꯂꯥꯡ ꯆꯥꯔꯛꯄꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯔꯒ ꯃꯣꯏꯅ ꯑꯩꯅ ꯁꯤ ꯀꯩꯗꯧꯗꯦ ꯁꯤ ꯋꯥꯠꯂꯦ ꯍꯥꯏꯕꯗ ꯃꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯗꯥꯏꯠꯁꯦ ꯆꯥꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯄꯤꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯗꯥꯏꯠ ꯂꯥꯡꯗ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯅꯪ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯀꯔꯤꯒꯤ ꯅꯪꯅ ꯄꯨꯛꯅꯤꯡ ꯍꯟꯊꯗ꯭ꯔꯃꯣ ꯈꯣꯠꯊꯗ꯭ꯔꯃꯣꯅ ꯇꯧꯔꯒ ꯑꯩꯁꯦ ꯗꯥꯏꯠ ꯂꯥꯡꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯍꯨꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯆꯥꯔꯛꯈꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜꯁꯤ ꯎꯅꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯂꯩꯇ ꯂꯥꯏꯔ ꯍꯥꯏꯕ ꯏꯃꯨꯡꯒꯨꯝꯕꯗꯁꯨ ꯄꯣꯛꯎꯕ ꯑꯣꯏꯕꯅꯤꯅ ꯁꯥꯟꯅꯕꯒꯤ ꯂꯝꯕꯤꯁꯤꯗ ꯄꯩꯁా ꯆꯪꯉꯤ ꯑꯃꯔꯣꯝꯗ ꯗꯥꯏꯇꯤꯡ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯛꯄꯅꯤ나 ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯃꯗꯤ ꯏꯆꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯗ ꯗꯥꯏꯇꯤꯡꯗꯤ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯛꯕꯥꯜꯒꯤ ꯏꯃꯥ ꯏꯄꯥꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯟꯗꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯑꯒ ꯃꯈꯣꯏꯅ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯃꯤꯡ ꯄꯟꯕ ꯄꯟꯗꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯃꯤꯡ ꯄꯟꯈꯤꯕꯗꯁꯨ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯃꯁꯇꯥꯟ ꯍꯥꯏꯇꯥꯔꯦ ꯃꯁꯇꯥꯟꯕꯨꯁꯨ ꯑꯩꯈꯣꯏ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯟꯗꯒꯤ ꯏꯌꯥꯝꯕꯁꯤꯅ ꯍꯣꯠꯅꯕꯤꯔꯝꯗꯅ ꯉꯁꯤ ꯏꯛꯕꯥꯜꯕꯨ ꯁꯤꯐꯥꯎꯒꯤ ꯊꯥꯛꯇ ꯆꯤꯡꯈꯠꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯏꯌꯥꯝꯕ ꯃꯁꯇꯥꯟ ꯑꯃꯗꯤ ꯃꯤꯡ ꯄꯟꯕ ꯄꯟꯗꯕ ꯏꯛꯕꯥꯜꯒꯤ ꯏꯃꯥ ꯏꯄꯥ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯟ ꯄꯦꯖꯀꯤ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯇꯧꯕꯤꯃꯜ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯅꯈꯣꯏꯅ ꯁꯤꯟꯕꯤ ꯇꯧꯕꯤꯔꯝꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯛꯕꯥꯜ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯆꯍꯤ 19ꯗꯒꯤ ꯑꯩꯈꯣই ꯁꯥꯟꯅꯕꯗꯒꯤ ꯖꯔꯅꯤ ꯑꯃꯗꯤ ꯍꯥꯏꯐꯦꯠꯇꯤ ꯉꯁꯥꯏ ꯋꯥꯍꯧꯗꯣꯛꯇꯁꯨ ꯈꯤꯇꯪꯕꯨꯗꯤ ꯌꯥꯎꯈꯤ ꯑꯗꯨꯕꯨ
ꯃꯄꯨꯡ ꯑꯣꯏꯅ ꯃꯣꯏ ꯁꯥꯟꯅꯕꯒꯤ ꯋꯥꯍꯧꯗꯣꯛꯁꯦ ꯈꯤꯇꯪ ꯖꯔꯅꯤꯁꯦ ꯈꯤꯇꯪ ꯁꯥꯡꯅ ꯒ꯭ꯔꯥꯁꯔꯨꯠꯁꯤ ꯀꯗꯥꯏꯗꯒꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯅꯥꯅ ꯄꯨꯊꯣꯛꯄꯤꯅꯤꯡꯉꯥꯏ ꯍꯣꯠꯅꯕꯤꯔꯝꯕ ꯀꯅꯥꯅ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯃꯦꯟ ꯑꯣꯏꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯄꯤꯈꯤꯕꯒꯦ ꯃꯇꯝ ꯑꯃꯗ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃ ꯁꯥꯟꯅꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯀꯩꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯁꯥꯟꯅꯕ ꯂꯩꯀꯥꯏꯗ ꯀꯩꯗ ꯐꯤꯜꯗ ꯄꯪꯀꯥꯎ ꯀꯥꯎꯕ ꯅꯠꯇꯕ ꯑꯩ ꯁꯤꯃ ꯇꯧꯗꯕ ꯌꯥꯗꯦ ꯁꯤꯃ ꯐꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯔꯨꯑꯣꯏꯅ ꯊꯧꯅꯥ ꯄꯤꯈꯤꯕꯁꯦ ꯀꯅꯥꯅ ꯄꯤꯈꯤꯕꯅꯣ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯖꯔꯅꯤꯁꯤ ꯀꯗꯥꯏꯗꯒꯤ ꯀꯔꯝ ꯍꯥꯏꯅ ꯍꯧꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯒ꯭ꯔꯥꯁꯔꯨꯠ ꯑꯣꯏꯕ ꯂꯦꯚꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯨ ꯈꯤꯇꯪ ꯃꯤꯌꯥꯝꯗꯁꯨ ꯈꯪꯅꯤꯡꯉꯝꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯛꯕꯥꯜꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯈꯪꯕꯗ ꯃꯗꯨꯃꯁꯨ ꯌꯥꯝꯅ ꯃꯦꯟ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯍꯥꯏꯐꯦꯠꯇꯪ ꯃꯤꯌꯥꯝꯗ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯝꯇꯪ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯑꯝꯇ ꯇꯝꯕꯤꯔꯝꯃꯨ ꯑꯩꯁꯦ ꯑꯍꯥꯟꯕ ꯁꯥꯟꯅꯕ ꯍꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯇꯨꯗ ꯑꯩꯁꯦ ꯁꯥꯟꯅꯖꯕꯅꯤ ꯂꯝꯄꯥꯛꯇꯨꯗ ꯁꯥꯟꯅꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯏꯆꯧ ꯁꯗꯥꯝ ꯑꯃꯗꯤ ꯏꯆꯧ ꯁꯄꯤꯀꯨꯔ ꯈꯣꯏꯅ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯑꯩꯁꯦ ꯃꯣꯏꯅ ꯇꯣꯔꯅꯥꯃꯦꯟ ꯃꯆꯥ ꯇꯣꯔꯅꯥꯃꯦꯟ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯔꯅꯥꯃꯦꯟ ꯇꯧꯕꯗ ꯃꯆꯥꯁꯦ ꯃꯣꯏ ꯃꯕꯥꯅꯤꯅ ꯇꯧꯔꯒ ꯃꯕꯥꯅꯤ ꯃꯇꯨꯡꯗ ꯏꯟꯅꯖꯔꯒ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕ ꯑꯅꯤꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯖꯔꯒ ꯑꯩꯁꯦ ꯇꯣꯔꯅꯥꯃꯦꯟ ꯃꯆꯥ ꯁꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯏꯌꯥꯝꯕ ꯑꯅꯤꯁꯤꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯌꯥꯅꯤ ꯅꯪ ꯑꯣꯖꯥ ꯑꯃꯒꯤ ꯃꯈꯥꯗ ꯀꯣꯆꯤꯡ ꯐꯖꯅ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯇꯧꯔꯒꯗꯤ ꯁꯥꯟꯅꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯔꯟꯖꯤꯠꯇ ꯑꯩꯁꯦ ꯑꯍꯥꯟꯕ ꯇ꯭ꯔꯦꯅꯤꯡ ꯀꯩꯀꯩ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯉꯥꯛꯐꯝꯗ ꯆꯠꯂꯒ ꯅꯦꯔꯣꯀꯥꯗ ꯃꯤꯡ ꯆꯟꯁꯤꯜꯂꯒ ꯑꯩꯁꯦ ꯅꯦꯔꯣꯀꯥꯗ ꯁꯥꯟꯅꯕ ꯍꯧꯔꯛꯄꯅꯤ ꯅꯦꯔꯣꯀꯥꯗ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯁꯦ ꯃꯄꯥꯟꯂꯣꯝꯒꯤ ꯇ꯭ꯔꯥꯌꯦꯜ ꯂꯥꯛꯄꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯇ꯭ꯔꯥꯌꯦꯜꯗꯨ ꯄꯤꯀꯥꯟꯗ ꯑꯩꯁꯦ ꯁꯦꯂꯦꯛꯁꯟ ꯐꯪꯉꯒ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯇ꯭ꯔꯣꯃꯥꯖꯤꯠ ꯁꯤꯒꯤ ꯃꯈꯥꯗ ꯕꯣꯜꯁꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦ ꯕꯣꯜꯁꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯇ꯭ꯔꯣꯃꯥꯖꯤꯠꯅ ꯑꯩꯁꯦ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯕꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯂꯥꯞꯅ ꯂꯥꯛꯄꯅꯤ ꯅꯪꯗꯤ ꯃꯌꯥꯝꯅ ꯈꯤꯇꯪ ꯇꯧꯕꯁꯤꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯇꯧꯖꯜꯂꯣ ꯑꯗꯨꯒ ꯅꯪꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯆꯍꯤ ꯑꯃꯁꯤꯗ ꯑꯩ ꯐꯥꯎꯗꯕ ꯌꯥꯗꯦ ꯑꯩ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯀꯟꯅ ꯍꯣꯠꯅꯔꯒ ꯁꯥꯟꯅꯒꯗꯝꯃꯤ ꯃꯥꯅ ꯁꯖꯦꯁꯟ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯄꯤꯕꯤ ꯑꯗꯨꯒꯤ ꯁꯖꯦꯁꯟꯁꯤꯡꯗꯣ ꯑꯩꯅ ꯇꯥꯖꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯍꯣꯠꯅꯔꯛꯑꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯊꯥꯛꯇ ꯑꯩꯁꯦ ꯌꯧꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯕꯤꯈꯤꯕ ꯑꯩꯕꯨ ꯑꯍꯥꯟꯕ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤꯔꯛꯄꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕ ꯑꯩꯅ ꯄꯟꯖꯈ꯭ꯔꯤꯕ ꯏꯆꯧ ꯁꯄꯤꯀꯨꯔ ꯑꯃꯗꯤ ꯏꯆꯧ ꯁꯗꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪ ꯁꯥꯟꯅꯕ ꯌꯥꯅꯤ ꯆꯠꯂꯣ ꯑꯣꯖꯥ ꯑꯐꯕꯗ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯖꯔꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯧꯔꯛꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯁꯥꯟꯅꯕꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯁꯔꯨꯠꯀꯤ ꯂꯦꯚꯦꯜꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗꯁꯨ ꯈꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯩ ꯑꯋꯥꯕꯁꯤ ꯃꯥꯌꯣꯛꯅꯔꯒ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯜꯗꯨ ꯐꯪꯉꯛꯀꯗꯣꯏꯅꯦꯕ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯑꯋꯥꯕ ꯀꯌꯥꯕꯨꯗꯤ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯕꯤꯔꯝꯒꯅꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤꯁꯤ ꯉꯥꯛꯇꯪ ꯍꯨꯟꯗꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯈꯪꯖꯒꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯉꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯇꯥꯡꯀꯛ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯁꯍꯖꯣꯛ ꯀꯌꯥ ꯄꯤꯕꯤꯔꯛꯄꯒꯤ ꯋꯥꯔꯤꯁꯨ ꯇꯝꯕꯤꯈ꯭ꯔꯦ ꯁꯨꯝꯕꯁꯤꯗ ꯀꯔꯝꯕ ꯇꯥꯡꯀꯛꯇ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯈ꯭ꯋꯥꯏꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯁꯤ ꯀꯔꯝꯕ ꯉꯁꯤ ꯐꯥꯎꯒꯤ ꯖꯔꯅꯤꯁꯤꯗ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛꯁꯤ ꯀꯔꯤ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯝꯇꯪ ꯈꯪꯍꯟꯕꯤꯌꯨ ꯑꯩꯅ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯁꯦ ꯑꯩꯁꯦ ꯅꯦꯁꯅꯦꯜ ꯁꯥꯟꯅꯕ ꯆꯠꯄ ꯑꯩꯁꯦ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯁꯦ ꯖꯦꯔꯣ ꯅꯣꯂꯦꯖꯅꯦꯕ ꯑꯗꯨꯗ ꯑꯩꯒꯤ ꯐꯣꯔꯃꯦꯁꯟ ꯀꯩꯀꯩ ꯑꯩꯁꯦ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯁꯦ ꯋꯤꯡ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯀꯣꯆꯅ ꯁꯦꯟꯇꯔ ꯕꯦꯛ ꯁꯥꯟꯅꯧꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯁꯦꯟꯇꯔ ꯕꯦꯛ ꯁꯥꯟꯅꯍꯜꯂꯛꯄꯅꯤ ꯁꯦꯟꯇꯔ ꯕꯦꯛ ꯁꯥꯟꯅꯔꯛꯄꯁꯤꯗ ꯑꯩꯗꯤ ꯁꯦꯟꯇꯔ ꯕꯦꯛꯅ ꯀꯃꯥꯏꯅ ꯕꯣꯜ ꯊꯤꯡꯒꯅꯤ ꯀꯃꯥꯏꯅ ꯀꯩꯗꯧꯒꯅꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯅꯣꯂꯦꯖ ꯂꯩꯇꯦ ꯑꯗꯨꯗ ꯑꯩꯅ ꯀꯣꯆꯇꯨꯗ ꯍꯥꯏꯔꯦ ꯑꯩ ꯀꯔꯤꯝ ꯅꯣꯂꯦꯖ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯁꯦꯟꯇꯔ ꯕꯦꯛ ꯁꯥꯟꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯑꯩ ꯀꯔꯤꯝ ꯅꯣꯂꯦꯖ ꯂꯩꯇꯦ ꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯐꯖꯅ ꯑꯩꯁꯦ ꯈꯣꯡ ꯄꯥꯏꯔꯒ ꯐꯖꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯅꯦꯁꯅꯦꯜ ꯁꯥꯟꯅꯕ ꯆꯠꯂꯦ ꯅꯦꯁꯅꯦꯜ ꯁꯥꯟꯅꯕ ꯆꯠꯄꯁꯤꯗ ꯑꯍꯥꯟꯕ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯁꯥꯟꯅꯕ ꯆꯠꯄꯁꯤꯗ ꯑꯩꯁꯦ ꯕꯦꯁ ꯄ꯭ꯂꯦꯌꯔ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯃꯨꯛ ꯁꯦꯂꯦꯛꯁꯟ ꯐꯪꯉꯒ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯑꯃꯨꯛꯀ ꯊꯥꯕꯅꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯒꯤꯗꯨꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯈꯤ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯗ ꯑꯩꯒꯤ ꯍꯔꯥꯎꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯍꯟꯗꯛ ꯁꯦꯅꯤꯌꯔ ꯇꯤꯝꯗ ꯑꯩꯁꯦ ꯃꯣꯏꯅ ꯆꯤꯡꯈꯠꯂꯛꯄꯁꯦ ꯁꯤꯗꯒꯤ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨ ꯂꯩꯇꯦ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦꯅ ꯋꯥꯈꯜ ꯑꯁꯥ ꯑꯩꯒꯤ ꯂꯩꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤꯗꯤ ꯄꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯖꯔꯅꯤ ꯐꯥꯎꯗ ꯑꯋꯥꯕꯒꯤ ꯋꯥꯔꯤꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯣꯏꯁꯟ ꯑꯝꯇꯒ ꯍꯪꯖꯧꯒꯦ ꯏꯅꯥꯎ ꯏꯛꯕꯥꯜꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯀꯦꯔꯂꯥꯒꯤ ꯗꯣꯃꯣꯁꯀꯣ ꯍꯥꯏꯔꯤꯕ ꯗꯣꯃꯣꯁꯀꯣ ꯑꯦꯐ ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤ
haibasu chumi ko Iqbal ko ado hojik si to main sanari hai ado hoji now Iqbal si koi ki Subhatro Cup International Football Tournament an international ki thak phogi oiba tournament da su participate tawruroba sigumba now amani amna khoi ki damak da maitai pangali sili now singi lagta koi Iqbal wishe lai si mahak si mo ki family background si haipet nga sai su tambi kre koi family background ma koi kaisu phibam phabadi oide adubo phibam phabo oidraga su Pibam Pabo to Mahaki Tona Amadi Tauda de is Honey Mai Pak the Baya de Mahaki Oiba Telen Magi Matona Haida Maki am Kang Bakan Bagi Amagaloin and Amhak Nasi Sanchilam but the Sigi Taxi O than Akui Mayam Nasi Chimen Mayamasi Ujaba Pangini Adobe Noibal Okogi Nasagi Awabagi Wadi Selactring a Kogi Subhatro Cup International Football Tournament Hibasi Equikari Aisha Maxumangaire the Yang Babur the Sumangaire Karino Hibasum Kang the Basu Akang Basodum like khangda basu laigani Subhatro Cup International Football Tournament amaktada participate tawru hai basi ko ji yam nga eba do haiba asigumba Subhatro Cup International Football Tournament asi karai wai sin khibage kamai tawge matum duda Inaw Iqbal su participate pudi tawri hai ado masigi matang da akoi gi tournament asigi oiba wari hai tare ado Inaw Iqbal na lawkhiba role sing du su hapetang asigi interview si khudong chaba lawraga khitang miyam da thambiram Subhatro Sanama Matamchide Koi Hanba Kerala Zone Goin Sanarakanda winner or Matunda Ma Kolkata the Lapane, Kolkata the La Agamak different stations Sana Matunda Ikoina champion or Aga Delhi da Ikoje Amuksat Pane Delhi the Chalaba Matunda Ikoje Sanare Sanaraga Ikoje Lapak Tiva Higatra Ikoje Quaterda Mina 1-0 Dangam Adomina Tauredo Ikogi ball Fazabagi Kogi Tim Mamam de Mimum Kangalakanda scholarship fange scholarship 25,000 Adomina Fangaga Fangi scholarship Yamnungai ko scholarship phangbagi so happy great now Iqbal ko oje voice of my tape pangal nga sige ko live interview si yengbiri ba pum namakna yengbiri ba pum namakna nga sige kaino to ba si ko live interview si lady viewer pum namakna comment section de Inaw Iqbal dagi khangning ba question amadi mahak tagi kari wahang pambagi haiba do ngasi comment section la thambiro ko comment section khudi mag lakhot charaga loiram dagi sharuk ta haitare comment section khudi mag lakhot charaga ko Inaw Iqbal da question sing adu hangaga ngasi gi interview si gi khudong chaba lawraga pumna makhangmina bagi tanja adu lomina si Inaw Iqbal hoji makha tarakpada ko Inaw Iqbal na ngasi pau da honarakli be achievement sing asi phangnangai hona pa matam da asang ba matam amadi hona ba yamna dakar lai ko akhangkan ba madi dakar lai adu pumna makto ngasai de su thambire ngasi pau bada ko gi journey si chatpada haitare koi nuai bai de thambigre awa ba mayong na basu kaya morom di leram ba yai karamba mawong da koi ngasai sana ba chatpadu koi gi lairisina koi gi yai pok haiba lamdam du de leire ahan ba hudok pada kumalambak da kai de so haurak pagi wari masai pet tamki masida koi transport ki oiba kai kai khudong cha da ba lai khiba ge karam haina mayok na ki ge akhang kayam kan ki ge haiba na sing ba do haipetanga miyam da so awa ba singa do khangan biramo aina sana bagi Sumena journey Sumena Horpuma Tamda is Yamno Wai Wabase Ikogi Imana Ai Pung Marida is Haudok Piraga is Berfasake Picharaga is Sumena Sana Horopane Imana is Nukti Kudingi Tindopi Ai Sana was at Pasi Pung Marida Dum Sala Yukta Imana Dum Haudok Piraga is Satpani Sana Vase Siki Maraksida is selection Fangaga is Mapalam the Sambukot Pagitao is the I say Hanmade I get ticket Kiki I give free idea Aigi Saba Thakfa Adregi Aigi schooling Tobo Kotfa Igi no in the free oi Aduga tickets in a half Taway ticket Kak Nai Peshasia Angonda Hanmadi Yam Waba Have the ticket Kak Nai Pesha Hona Vachita Ima Hoina Ingonda Aina later day I should minister Larage call Arage Nahai Matam Dai Ikoya Siam Lady City Kari Chaloidino Nanga do Yampamo Kolaga Kedawagi Chaloidino Koloidino Agitaroga the ticket Kapushi Yamwai Ado Hujikti a Labok Pava Higatra Mamang Sahide Igi ticket Kakpa Kotpa Igino in a free oide Club Nanoina Igi ticket Kakpo Kotpa in a free oide Aduga any yam work Kiba Taragadi Aji Sanaba Halakpagi Manipur the Tauraga Sanaba Yumda Mahalapagi Lapana Yamno Wai Havidi Amak Sangak from the Gi Amak Okto Tongaga Magic Parking Pola Agamak Magic Tonga Yum Yoro Agama Diet Lang Saba Kotba Adumagi Amwaki Aduga Imana is full support Taubiraga Adumina is Journey Silaki
ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯛꯕꯥꯜꯒꯤ ꯑꯄꯣꯛꯄꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯄꯦꯖꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯏꯃꯥꯅ ꯂꯧꯕꯤꯔꯝꯕ ꯊꯧꯗꯥꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯏꯛꯕꯥꯜ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯣꯏꯅ ꯋꯥꯍꯪ ꯍꯥꯏꯇꯥꯔꯦ ꯋꯥꯍꯪ ꯑꯣꯏꯅ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ KPL ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯥ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯈꯤꯇꯪ ꯍꯥꯏꯕꯗ ꯁꯣꯏꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯃꯗꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ KPL ꯁꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯏꯁꯥ ꯍꯧꯖꯤꯛ ꯍꯟꯖꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯁꯨꯇꯤꯁꯤ ꯂꯣꯏꯔꯒ ꯆꯪꯉꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯀ꯭ꯂꯕ ꯑꯁꯤꯗ ꯑꯃꯨꯛ ꯁꯥꯟꯅꯈꯤꯗꯣꯏꯔꯥ ꯑꯗꯣ ꯃꯁꯤ KPL ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯛꯕꯥꯜꯅ ꯁꯥꯟꯅꯕꯤꯔꯤꯕꯅꯤꯅ ꯁꯤ ꯃꯤꯌꯥꯝꯗꯁꯨ KPL ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯁꯨꯒꯥꯏꯅ ꯇꯝꯕꯤꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯑꯝꯇ ꯈꯪꯍꯟꯕꯤꯔꯝꯃꯨ KPL ꯒꯤ ꯑꯩꯒꯤ ꯑꯣꯖꯥꯅ ꯁꯦꯂꯦꯛꯁꯟ ꯑꯩꯒꯤ KPL ꯒꯤ ꯅꯪ ꯆꯤꯡꯈꯠꯄꯤꯔꯦꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯁꯤ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯅ KPL ꯖꯤ ꯑꯟꯗꯔ 17 18 ꯗꯒꯤ ꯑꯩꯅ ꯗꯥꯏꯔꯦꯛ ꯁꯦꯅꯤꯌꯔꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯈꯔ ꯋꯤꯛ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯟꯅ ꯁꯥꯟꯅꯔꯝꯃꯤꯕ ꯕꯣꯜ ꯈꯨꯁꯥꯟꯅꯗꯨꯒ ꯑꯗꯨꯒ ꯁꯦꯅꯤꯌꯔ ꯇꯤꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯥꯟꯅꯕ ꯈꯨꯁꯥꯟꯅꯗꯨꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ ꯑꯗ ꯑꯩꯅ ꯈꯔ ꯋꯤꯛ ꯑꯣꯏꯕꯁꯤꯗ ꯑꯩꯅ ꯍꯪꯉꯦ ꯑꯩꯈꯣꯏ ꯀꯣꯆꯇ ꯁꯥꯔ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯁꯦ ꯀꯔꯤꯗꯅꯣ ꯁꯣꯏꯔꯤꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯈꯣꯠꯄꯤꯌꯣꯅ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯖꯥꯗꯨꯅ ꯍꯥꯏ ꯅꯪꯒꯤ ꯑꯁꯣꯏꯕꯗꯣ ꯁꯨꯃꯥꯏꯅ ꯕꯣꯜ ꯁꯨꯃꯥꯏꯅ ꯀꯤꯞ ꯇꯧꯔꯒ ꯕꯣꯜ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯟꯅ ꯈꯣꯠꯅꯕꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯑꯩꯁꯦ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯃꯦꯠꯆ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯍꯪꯉꯦ ꯀꯃꯥꯏꯅ ꯁꯥꯟꯅꯒꯗꯕꯅꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯥꯟꯅꯔꯤꯕ ꯌꯥꯎꯔꯤꯕ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔꯁꯤꯡꯗꯨꯗꯁꯨ ꯍꯪꯉꯦ ꯑꯩ ꯀꯃꯥꯏꯅ ꯀꯩꯗꯧꯅꯤ ꯀꯃꯥꯏꯅ ꯕꯣꯜ ꯁꯥꯟꯅꯅꯤ ꯅꯣꯏ ꯍꯪꯕ ꯃꯇꯝꯗ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯔꯒ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯥꯎꯠꯁꯥꯏꯗꯇꯒꯤ ꯃꯤ ꯐꯣꯔꯦꯅꯔ 3 ꯂꯧꯋꯦꯕ ꯐꯣꯔꯦꯅꯔ 3ꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯇꯥꯛꯄꯤꯌꯦ ꯃꯥꯅ ꯅꯪ ꯈꯪꯗꯕ ꯑꯩꯒꯤ ꯈꯣꯠꯇꯕꯗꯣ ꯐꯖꯅ ꯇꯥꯛꯄꯤꯔꯒ ꯑꯩꯁꯦ ꯐꯖꯅ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯣꯏꯅ ꯇꯥꯛꯄꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯀꯩꯗꯧꯔꯒ ꯂꯧꯖꯜꯂꯒ ꯑꯩꯁꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯧꯖꯜꯂꯒ ꯀꯩꯗꯧꯋꯦ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ KPL ꯁꯥꯟꯅꯕꯁꯤ ꯐꯖꯅ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯈꯤ KPLꯗꯁꯨ ꯑꯗꯣ ꯃꯊꯪ ꯁꯤꯖꯟꯗꯁꯨ ꯑꯩ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯉꯝꯅꯉꯥꯏ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯄꯤꯔꯒ ꯑꯩ ꯑꯞꯒ꯭ꯔꯦꯗ ꯀ꯭ꯂꯕ ꯑꯂꯤꯡꯕꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦꯅ ꯑꯗꯨꯝꯕ ꯑꯁꯥ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯅꯥꯎ ꯑꯁꯤꯗꯒꯤ ꯈꯪꯅꯤꯡꯕ ꯀꯩꯗꯧꯅꯤꯡꯕ ꯀꯌా ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯃꯛ ꯂꯥꯛꯄꯤꯌꯨ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯑꯔꯣꯏꯕꯗ ꯍꯥꯏꯕꯗꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯟꯖꯥꯕꯨꯗꯤ ꯂꯥꯛꯀꯗꯣꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯧꯈꯠꯆꯒꯦ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯕꯇ꯭ꯔꯣꯛ ꯀꯞ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯐꯥꯎꯒꯤ ꯊꯥꯛꯇ ꯁꯔꯨꯛ ꯌꯥꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯂꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯍꯧꯒꯠꯂꯛꯂꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯃꯁꯛ ꯅꯥꯏꯕ ꯑꯁꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯃꯈꯛꯇꯅꯤ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯗꯝꯁꯤꯅꯁꯨ ꯈꯔ ꯍꯦꯟꯕꯗꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯁꯤ ꯑꯣꯏꯔꯣꯏꯗ ꯍꯥꯏꯕꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯉꯁꯤ ꯆꯠꯂꯤꯕ ꯖꯔꯅꯤꯁꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯄ꯭ꯂꯦꯌꯔ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨꯕꯨ ꯑꯣꯏꯗꯗꯅ ꯍꯦꯛ ꯇꯣꯛꯈꯤꯕ ꯑꯃ ꯍꯦꯛ ꯇꯧꯔ ꯇꯣꯛꯈꯤꯕ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯃꯤꯁꯒꯥꯏꯗ ꯑꯣꯏꯕꯤꯕ ꯍꯥꯏꯇꯥꯔꯦ ꯒꯥꯏꯗ ꯇꯧꯕꯤꯗꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗ ꯑꯩꯈꯣই ꯐꯤꯗꯕꯦꯛ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯀꯃꯦꯟꯠꯀ ꯊꯝꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯃꯣꯏꯗ ꯃꯨꯠꯇꯨ ꯁꯨꯝ ꯍꯟꯊꯈꯤꯕꯗꯒꯤ ꯐꯥꯎꯈꯤꯗꯕꯁꯨ ꯀꯌꯥꯅꯤ ꯑꯗꯒꯤ ꯗꯥꯏꯇꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯒꯤꯁꯨ ꯇꯧꯈꯤꯕ ꯀꯌꯥꯅꯤ ꯁꯤꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯆꯠꯂꯤꯕ ꯖꯔꯅꯤ ꯑꯁꯤꯗ ꯏꯅꯥꯎ ꯏꯛꯕꯥꯜꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯨꯠ ꯍꯟꯊꯕ ꯌꯥꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯍꯨꯜꯂ ꯉꯥꯡꯕ ꯇꯧꯕꯁꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯏꯅꯥꯎ ꯏꯛꯕꯥꯜꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯦꯅꯤ ꯑꯥꯔꯠꯀꯤ ꯂꯝꯗꯕꯨ ꯑꯣꯏꯁꯅꯨ ꯑꯃꯒꯤ ꯃꯔꯝꯗꯕꯨ ꯑꯣꯏꯁꯅꯨ ꯑꯃꯒꯤ ꯃꯔꯝꯗꯕꯨ ꯑꯣꯏꯁꯅꯨ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤ ꯃꯍꯥꯛꯄꯨ ꯆꯤꯡꯊꯅꯤꯡꯉꯥꯏ ꯍꯥꯏ ꯑꯐꯕ ꯑꯃ ꯇꯧꯔꯒꯗꯤ ꯆꯤꯡꯊꯅꯤꯡꯉꯥꯏ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤꯅ ꯃꯁꯤꯡ ꯍꯦꯜꯂꯦꯕ ꯃꯣꯏꯕꯨ ꯒꯥꯏꯗ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯆꯤꯡꯊꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤ ꯏꯅꯥꯎ ꯏꯛꯕꯥꯜꯗꯁꯨ ꯃꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯊꯣꯛꯈꯤꯕ꯭ꯔꯥ ꯀꯔꯝ ꯍꯥꯏꯅ ꯐꯦꯁ ꯇꯧꯈꯤꯕꯒꯦ ꯃꯈꯣꯏꯅꯁꯨ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯑꯣꯏꯔꯣꯏ ꯇꯧꯔꯣꯏ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅꯁꯨ ꯍꯦꯛ ꯍꯥꯏꯖꯤꯟꯕꯤꯕ ꯑꯗꯩ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯃꯨꯠꯁꯤ ꯍꯟꯊꯅꯉꯥꯏ ꯀꯩꯅꯣ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯃꯇꯝꯗꯨꯗ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨꯕꯨ ꯅꯥꯊꯩꯔꯒ ꯉꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯈꯤꯇꯪ ꯐꯦꯁ ꯑꯣꯏꯈꯤꯕ ꯈꯤꯇꯪ ꯊꯦꯡꯅꯈꯤꯕꯁꯤꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯃꯤꯌꯥꯝꯗꯁꯨ ꯈꯪꯍꯟꯕꯤꯌꯨ ꯑꯩꯅ ꯂꯝꯖꯦꯟ ꯆꯦꯟꯕ ꯃꯇꯝꯁꯤꯗ ꯆꯤꯡꯗ ꯂꯝꯖꯦꯟ ꯆꯦꯟꯕ ꯈꯣꯠꯄ ꯃꯇꯝꯁꯤꯗ ꯍꯥꯏꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯂꯝꯖꯦꯟ ꯆꯦꯜꯂꯒ ꯕꯣꯜ ꯁꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯅꯥꯈꯣꯡ ꯁꯣꯛꯑꯒ ꯂꯣꯏꯁꯤꯟꯈꯤꯅꯉꯥꯏꯅꯤ ꯑꯗꯒꯤ ꯆꯥꯛ ꯌꯥꯝ ꯆꯪꯅꯉꯥꯏꯔ ꯕꯣꯜ ꯁꯥꯟꯅꯩꯗꯣ ꯈꯣꯠꯅꯩꯗꯣ ꯀꯥꯏꯅ ꯇꯧꯔꯒ ꯑꯔꯦꯝꯕꯗ ꯑꯗꯨꯝ ꯃꯇꯝ ꯃꯥꯡꯉ ꯊꯣꯛꯈꯤꯅꯉꯥꯏꯅꯤ ꯈꯣꯠꯈꯤꯅꯉꯥꯏꯅꯤ
ꯑꯗꯨꯝꯕ ꯐꯦꯁ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯣ ꯑꯩꯅ ꯌꯨꯝ ꯌꯧꯔꯛꯑꯒ ꯇꯝꯃꯦ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡꯗ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏ ꯈꯣꯠꯂꯦ ꯑꯗꯨ ꯑꯗꯨꯝꯕꯗꯣ ꯂꯤꯁꯟ ꯇꯧꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯪꯅ ꯆꯠꯅꯤꯡꯉꯤꯕ ꯂꯥꯏꯟꯗꯨꯗ ꯐꯣꯀꯁ ꯄꯤꯔꯒ ꯅꯪ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯐꯣꯀꯁ ꯄꯤꯔꯒ ꯆꯠꯂꯨ ꯈꯣꯠꯂꯣꯅ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯗꯨꯗ ꯁꯨꯃꯥꯏꯅ ꯀꯩꯗꯧꯏ ꯈꯣꯠꯂꯦꯅ ꯍꯥꯏ ꯀꯥꯟꯗ ꯇꯥꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯍꯥꯏꯖꯅꯤ ꯃꯤꯁꯤꯗꯤ ꯅꯪꯒꯤ ꯐꯔꯒꯅ ꯅꯪ ꯐꯔꯕꯗꯣ ꯑꯗꯨ ꯍꯨꯜꯂꯒ ꯉꯥꯡꯕ ꯉꯥꯛꯇꯅꯤ ꯐꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯐꯠꯇꯕꯗꯣ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯉꯥꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯅꯪ ꯃꯥꯏꯟ ꯇꯧꯔꯨꯅꯨ ꯅꯪꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯅꯪꯒꯤ ꯑꯗꯨꯝꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯐꯣꯀꯁ ꯄꯤꯔꯒ ꯅꯪꯒꯤ ꯐꯖꯅ ꯇꯧ ꯈꯣꯠꯂꯣꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯑꯣꯏꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯁꯤ ꯃꯈꯥꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯐꯌꯥ ꯏꯌꯥꯝꯕ ꯏꯆꯧ ꯇꯔꯤꯛ ꯑꯗꯨꯗꯒꯤ ꯏꯌꯥꯝꯕ ꯕꯕꯣꯏ ꯃꯣꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯏꯌꯥꯝꯕ ꯄꯨꯏ ꯃꯣꯏꯁꯤꯡꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯥꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯃꯣꯏꯅ ꯍꯥꯏꯕꯁꯤꯡꯗꯣ ꯇꯥꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯍꯥꯏꯔꯒ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯀꯩꯗꯧꯏ ꯇꯥꯖꯜꯂꯛꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯑꯩꯅ ꯇꯥꯔꯨꯗ꯭ꯔꯦ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯏꯌꯥꯝꯕꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯤ나 ꯐꯩ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯕꯨ ꯇꯥꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯉꯥꯏꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯛꯄꯅꯤ ꯈꯜꯂꯒ ꯑꯩꯅ ꯃꯣꯏꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩꯅ ꯇꯥꯖꯟꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯑꯩꯅ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯈꯤꯇꯪ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯅꯩꯅꯖꯕꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯑꯩꯁꯨ ꯇꯥꯈꯤ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯔꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯩꯗꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯂꯥꯏꯐ ꯑꯦꯇꯦꯝꯅꯦꯁꯨ ꯍꯥꯏꯕ ꯌꯥꯏ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯈꯣꯠꯈꯤꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯑꯗꯨꯝ ꯊꯣꯛꯅꯈꯤꯕ ꯃꯥꯜꯂꯦ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯑꯩꯈꯣꯏ ꯁꯥꯟꯅꯕꯒꯤ ꯑꯣꯏꯕ ꯀꯤꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯃꯥꯡ ꯑꯇꯥꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯍꯥꯏ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯀꯩꯅꯣꯗꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤ ꯃꯇꯥꯡꯗ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯑꯣꯏꯕ ꯀꯩ ꯀꯤꯠꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯀꯌꯥꯃꯨꯛꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯗꯒꯤ ꯌꯥꯝꯅ ꯃꯇꯝ ꯆꯪꯅ ꯇꯥꯟꯁꯤꯟꯖꯔꯛꯄ ꯑꯦꯆꯤꯞꯃꯦꯟ ꯇ꯭ꯔꯣꯐꯤ ꯀꯩ ꯀꯔꯥꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯏ ꯑꯗꯣ ꯀꯌꯥꯝ ꯃꯇꯤꯛ ꯃꯥꯡꯈꯤꯕꯒꯦ ꯃꯁꯤ ꯃꯇꯥꯡꯁꯤꯃꯁꯨ ꯈꯤꯇꯪ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯄꯦꯟꯗꯕꯁꯤꯡ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯁꯝꯂꯞꯅ ꯍꯥꯏꯔꯒꯦ ꯌꯥꯝ ꯁꯥꯡꯗꯣꯛꯅ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯃꯌꯥꯝ ꯆꯪꯒꯅꯤ ꯑꯗꯨꯅ ꯑꯩ ꯇꯦꯟꯇꯛꯅ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯈꯛꯇ ꯊꯝꯖꯤꯜꯂꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯁꯦ ꯑꯩ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯕꯨꯠ ꯑꯩꯒꯤ ꯅꯦꯠ ꯑꯩꯒꯤ ꯃꯥꯔꯀꯔ ꯀꯩꯀꯩ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯅꯉꯥꯏꯒꯤ ꯑꯩꯒꯤ ꯃꯄꯥꯟ ꯂꯝ ꯊꯣꯛꯂꯛꯑꯒ ꯑꯩꯒꯤ ꯕ꯭ꯔꯦꯛ ꯊꯥ ꯑꯃ ꯑꯅꯤ ꯐꯪꯕꯁꯤꯗ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯏꯁꯥꯁꯦ ꯀꯃꯥꯏꯅ ꯐꯤꯠꯇ ꯂꯩꯒꯅꯤ ꯀꯃꯥꯏꯅ ꯀꯩꯗꯧꯒꯅꯤꯅ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯅꯉꯥꯏ ꯊꯝꯕ ꯄꯣꯠꯁꯦ ꯑꯩꯒꯤ ꯅꯦꯠꯇꯒꯤ ꯆꯤꯡꯕ ꯈꯣꯠꯄ ꯂꯣꯏꯅ ꯑꯩꯒꯤ ꯃꯩ ꯆꯥꯛꯄꯗ ꯑꯩꯒꯤ ꯌꯥꯎꯈꯤꯕꯁꯤꯗ ꯑꯩꯁꯦ ꯗꯦꯠ 25ꯇ ꯑꯩꯁꯦ ꯃꯄꯥꯟ ꯂꯝꯗ ꯆꯪꯒꯗꯒꯤ ꯂꯩꯕꯅꯦ ꯑꯗꯨꯒ ꯗꯦꯠ 17-18 ꯂꯣꯏꯔ ꯃꯥꯅꯦ ꯑꯩꯈꯣꯏ ꯃꯩ ꯆꯥꯛꯈꯤꯕꯁꯤꯅ ꯑꯗꯨꯗ ꯑꯩꯁꯦ ꯌꯥꯝꯅ ꯍꯥꯔꯠꯁꯤ ꯌꯥꯝꯅ ꯀꯥꯏ ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯑꯩꯕꯨ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯒ ꯅꯪꯒꯤ ꯅꯌꯨꯝ ꯅꯥꯀꯩ ꯃꯩ ꯊꯥꯔꯤꯁꯤ ꯅꯉꯣꯟꯗ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯒ ꯅꯪꯒꯤ ꯅꯌꯨꯝ ꯃꯩ ꯊꯥꯔꯤꯁꯤ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯅꯪ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯀꯟꯅ ꯍꯣꯠꯅꯧꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯐꯨꯗꯣꯛꯑꯒ ꯑꯩꯁꯦ ꯀꯟꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯑꯩꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯪꯕꯅꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯪꯕꯁꯤꯗꯒꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯑꯣꯖꯥꯅ ꯑꯩꯕు ꯁꯦꯅꯤꯌꯔ ꯇꯤꯝꯗ ꯆꯤꯡꯈꯠꯂꯦ ꯀꯦꯔꯂꯥꯗ ꯅꯪ ꯍꯜꯂꯒ ꯂꯥꯛꯑꯣ ꯀꯟꯇ꯭ꯔꯦꯛꯇꯣ ꯅꯪꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯅꯤ ꯈꯣꯠꯂꯅꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯇꯨꯡꯖꯟꯖꯔꯒ ꯑꯩꯒꯤ ꯁꯥꯟꯅꯕꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯐꯪꯉꯛꯄꯗꯨꯅ ꯑꯩꯅ ꯇꯤꯡꯖꯟꯖꯔꯒ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯏꯃꯥ ꯑꯩꯁꯤ ꯄꯥꯝꯃꯤ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯅꯉꯥꯏ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯄꯩꯁꯥꯗꯤ ꯁꯨꯛ ꯂꯩꯔꯦꯅ ꯑꯩꯅ ꯏꯃꯥ ꯏꯄꯥꯗ ꯄꯨꯊꯣꯛꯑꯒ ꯄꯤꯕ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯇ꯭ꯔꯦꯅꯤꯡ ꯆꯠꯅꯉꯥꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯕꯨꯂꯦꯠ ꯑꯃ ꯂꯩꯕꯤ ꯑꯗꯨꯒꯤ ꯒꯥꯔꯤ ꯕꯨꯂꯦꯠꯇꯨꯁꯨ ꯃꯩꯅ ꯊꯥꯗꯣꯛꯇꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯑꯩꯒꯤ ꯅꯦꯠ ꯑꯩꯒꯤ ꯐꯨꯠꯕꯣꯜꯒꯤ ꯗ꯭ꯔꯦꯁ ꯂꯥꯡ ꯇꯨꯝꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ ꯑꯗꯨꯗꯣ ꯆꯥꯛꯈꯤꯕꯗꯣ ꯑꯗꯨꯗꯒꯤꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯑꯩꯒꯤ ꯄꯥꯡꯒꯜ
हेना अदुदगी हेना होननिंगबा हेना पांगन थौना पिरकबा अलादी उरिको मोइना इखोय फत्तनगाय तौबदा अलादी उरिको ना अलादी सिन्ना दोखरगा अइना कन्न होनरगा अमुक्तंगदी मी ओइदबा यादे ना खल्लगा आई हुजिक लेप लेतना कन्न होनरी अदु सिदिगी हेनबा टूर्नामेंट अचौ अचौबदा आई पार्टिसिपेट तौरगा आई सानगदगी आई ड्रीम सो आई साना लै अदो अदुमैना थमजगी ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯒ ꯉꯁꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯜꯅ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯕꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯄꯤꯕꯤꯕꯗꯒꯤ ꯉꯁꯤ ꯏꯅꯥꯎ ꯏꯛꯕꯥꯜꯒ ꯎꯅꯕ ꯐꯪꯕꯁꯤ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯉꯁꯤꯐꯥꯎꯗ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯖꯔꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝ ꯀꯔꯝꯕ ꯃꯐꯝꯗ ꯀꯔꯝ ꯀꯔꯝꯕ ꯀ꯭ꯂꯕꯇ ꯑꯃꯗꯤ ꯃꯁꯛ ꯅꯥꯏꯕ ꯀꯔꯝ ꯀꯔꯝꯕ ꯇꯣꯔꯅꯥꯃꯦꯟꯠꯁꯤꯡ ꯀꯥꯎꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯤꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯀꯔꯤ ꯀꯔꯤ ꯑꯦꯆꯤꯞꯃꯦꯟꯠꯕꯨꯗꯤ ꯉꯁꯥꯏ ꯃꯌꯥꯝ ꯎꯠꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯝ ꯀꯔꯝꯕ ꯂꯝꯗ ꯀꯔꯤ ꯀꯔꯤ ꯀ꯭ꯂꯕꯇ ꯁꯥꯟꯅꯕꯤꯔꯝꯃꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯤ ꯃꯁꯤ ꯑꯃꯇꯪꯒ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯑꯩꯁꯦ ꯑꯍꯥꯟꯕ ꯅꯦꯔꯣꯀꯥꯗ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯁꯦ ꯑꯣꯖꯥ ꯔꯟꯖꯤꯠꯇ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯅꯦꯔꯣꯀꯥꯗ ꯆꯠꯂꯦ ꯑꯣꯖꯥ ꯇ꯭ꯔꯣꯃꯥꯔꯖꯤꯠꯀꯤ ꯃꯈꯥꯗ ꯑꯩꯁꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯇ꯭ꯔꯥꯌꯦꯜ ꯄꯤꯕꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯠꯂꯦ ꯃꯄꯥꯟꯂꯣꯝ ꯆꯠꯂꯒ ꯑꯩꯅ ꯑꯍꯥꯟꯕ ꯁꯥꯟꯅꯕꯁꯦ ꯅꯦꯁꯅꯦꯜ ꯑꯩ ꯑꯅꯤꯔꯛ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯁꯨꯄꯔ ꯗ꯭ꯔꯣ ꯆꯍꯤ ꯑꯃ ꯁꯥꯟꯅꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯑꯅꯤ ꯀꯣꯔꯣꯅꯥꯅ ꯕ꯭ꯔꯦꯛ ꯂꯩꯈ꯭ꯔꯦ ꯕ꯭ꯔꯦꯛ ꯂꯩꯕꯒꯤꯁꯤꯗ ꯑꯩꯁꯦ ꯌꯨꯝꯗ ꯊꯣꯛꯂꯛꯑꯒ ꯀꯣꯔꯣꯅꯥꯅ ꯕ꯭ꯔꯦꯛ ꯂꯩꯈꯤꯕꯒꯤꯗꯨꯗ ꯊꯣꯛꯂꯛꯑ ꯂꯩꯔꯦ ꯑꯩꯅ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯁꯥꯟꯅꯕꯁꯦ ꯆꯍꯤ ꯑꯅꯤꯁꯤꯗ ꯑꯟꯗꯔ 15 ꯑꯥꯏ ꯂꯤꯒ ꯑꯟꯗꯔ 18 ꯁꯥꯟꯅꯔ ꯃꯇꯨꯡꯁꯤꯗ ꯅꯦꯁꯅꯦꯜ ꯑꯅꯤꯔꯛ ꯑꯗꯨꯒ ꯁꯨꯄꯔ ꯗ꯭ꯔꯣ ꯑꯃꯔꯛ ꯆꯠꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗ ꯆꯍꯤ ꯑꯅꯤ ꯕ꯭ꯔꯦꯛ ꯂꯩꯈ꯭ꯔꯦ ꯕ꯭ꯔꯦꯛ ꯂꯩꯕꯁꯤꯗ ꯑꯩꯒꯤ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯑꯩꯒꯤ ꯆꯍꯤ ꯑꯃꯨꯛꯀ ꯇꯧꯔꯒ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯀꯦꯔꯂꯥ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ ꯁꯥꯟꯅꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯊꯝꯖꯕ ꯋꯥꯍꯪ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯏꯅꯥꯎ ꯏꯛꯕꯥꯜꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯖꯔꯅꯤ ꯑꯃ ꯇꯧꯔꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯆꯥꯛ ꯆꯪꯅꯕ ꯁꯥꯟꯅꯕꯤꯔꯤꯕ꯭ꯔꯥ ꯆꯦꯜꯂꯤꯕ ꯋꯥꯀꯤꯡꯗꯨ ꯇꯨꯝꯕ ꯅꯨꯡꯉꯥꯏꯅꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩꯅꯆꯤꯡꯕ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯄꯨꯛꯅꯤꯡ ꯍꯟꯕ ꯌꯥꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯝ ꯊꯝꯃꯦ ꯍꯥꯏꯕꯁꯨ ꯉꯁꯥꯏ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯉꯁꯥꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯄꯟꯕꯤꯈꯤꯒꯨꯝ ꯇꯧꯔꯦ ꯑꯗꯨꯗꯤ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯑꯩꯈꯣꯏꯒꯤ ꯍꯪꯖꯅꯤꯡꯉꯤꯕ ꯋꯥꯍꯪꯗꯤ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯒꯦ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯅꯉꯥꯏ ꯍꯣꯠꯅꯒꯦ ꯏꯛꯕꯥꯜꯅ ꯉꯁꯤ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯐꯥꯎꯕ ꯉꯝꯅꯉꯥꯏ ꯍꯣꯠꯅꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯝ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯑꯣꯏꯕ ꯐꯦꯜꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯒꯤ ꯏꯛꯕꯥꯜꯕꯨ ꯄꯥꯝꯖꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯈꯟꯕ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯀꯔꯝꯕ ꯒꯨꯟꯁꯤꯡ ꯆꯦꯟꯒꯗꯒꯦ ꯀꯗꯥꯏ ꯐꯥꯎꯕ ꯈꯥꯡ ꯀꯟꯒꯗꯒꯦ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯒ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯍꯪꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯉꯁꯥꯏ ꯃꯤꯁꯒꯥꯏꯗ ꯇꯧꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯁꯤꯗ ꯃꯈꯣꯏꯗ ꯃꯦꯁꯦꯖ ꯍꯥꯏꯒꯗ꯭ꯔꯥ ꯄꯥꯎꯇꯥꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯗ ꯀꯔꯤ ꯋꯥꯍꯩ ꯊꯝꯕ ꯌꯥꯕꯒꯦ ꯑꯃꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯗꯁꯨ ꯃꯁꯤ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯉꯁꯥꯏ ꯃꯤꯁꯒꯥꯏꯗ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯊꯦꯡꯅꯒꯅꯦꯕ ꯃꯇꯝꯗꯨꯗ ꯀꯔꯤ ꯑꯩꯈꯣꯏ ꯑꯈꯥꯡꯕ ꯀꯜꯂꯒ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯥꯊꯩꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯃꯦꯁꯦꯖ ꯑꯣꯏꯅ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯑꯃꯨꯛꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯍꯥꯏꯔꯒꯗꯤ ꯑꯩꯁꯤ ꯏꯁꯥꯁꯤ ꯑꯦꯅꯤ ꯒꯦꯝ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯆꯠꯀꯗꯕꯅꯤ ꯕꯣꯜ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯂꯩꯔꯤ ꯀꯔꯥꯇꯤ ꯂꯩꯔꯤ ꯕꯨꯛꯁꯤꯜ ꯂꯩꯔꯤ ꯑꯦꯅꯤ ꯒꯦꯝ ꯑꯃꯗ ꯁꯥꯟꯅꯔꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯛꯅꯕ ꯑꯁꯤꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯅꯣꯛꯅꯕꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯁꯤ ꯁꯥꯟꯅꯔꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯆꯍꯤ ꯑꯃꯁꯤꯗ ꯐꯥꯎꯗꯕ ꯌꯥꯗꯦ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯀꯟꯅ ꯍꯣꯠꯅꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪ ꯆꯦꯟꯖ ꯈꯤꯇꯪꯗꯤ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯝꯃꯦ ꯑꯣꯖꯥ ꯇꯣꯃꯥꯔꯖꯤꯠꯅ ꯅꯪꯅ ꯃꯤ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯆꯍꯤ ꯑꯃꯁꯤꯗ ꯅꯪ ꯀꯟꯅ ꯍꯣꯠꯅꯧ ꯑꯗꯨꯒ ꯀꯩꯗꯧ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯃꯥꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯛꯑꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯆꯤꯡꯗ ꯂꯝꯖꯦꯟ ꯆꯦꯜꯂꯦ ꯑꯩꯅ ꯆꯤꯡꯗ ꯂꯝꯖꯦꯟ ꯆꯦꯟꯕꯁꯦ ꯑꯩꯁꯦ ꯄꯨꯔꯥ ꯖꯦꯔꯣ ꯅꯣꯂꯦꯖꯅꯦ ꯑꯩꯅ ꯆꯦꯜꯂꯤꯁꯦ ꯆꯦꯟꯈꯠꯄꯗꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯍꯥꯏ ꯆꯦꯟꯊꯔꯛꯄꯗꯗꯤ ꯈꯨꯠꯂꯨ ꯀꯩꯀꯩ ꯁꯣꯛꯑꯦ ꯍꯥꯏ ꯑꯩꯅ ꯑꯣꯖꯥꯗ ꯍꯪꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯆꯤꯡꯗ ꯆꯦꯟꯈꯠꯂꯦ ꯑꯗꯨꯒ ꯆꯦꯟꯊꯔꯀꯥꯟꯗꯁꯨ ꯁꯨꯃꯥꯏꯅ ꯆꯦꯟꯊꯔꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯆꯦꯟꯊꯕꯗꯨꯗꯤ ꯆꯦꯟꯊꯔꯅꯣ ꯑꯗꯨꯒ ꯆꯤꯡꯗ ꯂꯝꯖꯦꯟ ꯆꯦꯟꯕꯗꯨꯁꯨ ꯋꯤꯛ ꯑꯃꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯣ ꯈꯣꯠꯂꯣꯅ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯗꯨꯅꯁꯨ ꯍꯥꯏꯔꯒ ꯑꯩꯁꯦ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯕꯅꯤ ꯇꯨꯡꯗ ꯉꯥꯡꯅꯕꯗꯨꯗꯤ ꯃꯌꯥꯝꯁꯨ ꯉꯥꯡꯅꯔꯛꯑꯦ ꯑꯩꯅ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯁꯥꯟꯅꯔꯒ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯩ ꯀꯗꯥꯏ ꯌꯧꯅ ꯁꯥꯟꯅꯕ ꯉꯝꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯥꯟꯅꯕꯁꯤꯗꯤ ꯏꯒꯣ ꯌꯥꯎꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏꯒꯤ
ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯅ ꯑꯩ ꯏꯒꯣ ꯌꯥꯎꯕ ꯌꯥꯗꯦ ꯅꯪꯅ ꯁꯥꯟꯅꯕꯒꯤ ꯐꯤꯜꯗ ꯆꯪꯕ ꯃꯇꯝꯗ ꯑꯣꯄꯣꯅꯦꯟ ꯇꯤꯝꯗꯨꯗꯁꯨ ꯑꯩꯅ ꯉꯁꯤ ꯁꯥꯟꯅꯗꯣꯏꯁꯤ इसाजी खों खुद सोखन बिगनो अदो ओपोनेंट टीम से मखों मखों सोखन बिगनो इकोई टीम नंग मन बियो ना अदो मैंने दुआ के शो लगा आएगी अदो मैंने सानव से संग से ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯂꯝꯁꯤꯗ ꯏꯒꯣ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯨꯝꯃꯦ ꯏꯅꯥꯎ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯗꯁꯨ ꯃꯁꯤꯒꯤ ꯏꯒꯣ ꯌꯥꯎꯗꯕꯒꯤ ꯃꯃꯤ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯐꯝꯃꯤꯟꯅꯔꯛꯄꯗ ꯑꯃꯗꯤ ꯑꯩ ꯍꯥꯟꯅ ꯀꯟꯇꯦꯛ ꯂꯧꯅꯕꯗꯁꯨ ꯃꯁꯤꯒꯤ ꯃꯃꯤ ꯑꯁꯤ ꯏꯅꯥꯎ ꯏꯛꯕꯥꯜꯗꯁꯨ ꯏꯒꯣ ꯌꯥꯎꯗꯕ ꯌꯥꯝ ꯆꯝꯕ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯁꯤꯡ ꯋꯥꯍꯪꯁꯤꯡ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯊꯦꯡꯅꯖꯔꯒꯁꯨ ꯑꯩꯈꯣꯏ ꯎꯅꯕꯗ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜꯗꯒꯤ ꯐꯪꯖꯩ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯀꯣꯏꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇ꯭ꯔꯣꯐꯤꯁꯤꯡ ꯑꯁꯤꯗꯤ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯥꯛꯈ꯭ꯔꯦ ꯑꯗꯣ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯣ ꯃꯦꯗꯜꯁꯤꯡꯁꯤ ꯉꯥꯏꯍꯥꯛ ꯊꯝꯈ꯭ꯔꯒ ꯃꯦꯗꯜꯁꯤꯡ ꯑꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯐꯪꯕꯤꯔꯛꯏꯕ ꯃꯦꯗꯜꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯎꯠꯂꯒꯗꯤ ꯃꯇꯝ ꯆꯪꯈꯤꯕ ꯇꯥꯔꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯣ ꯍꯥꯏꯐꯦꯠ ꯀꯔꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯃꯥꯡꯗ ꯇꯥꯔ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯈꯪꯅꯤꯡꯕ ꯃꯗꯨꯒꯤ ꯈꯧꯔꯥꯡꯕ ꯑꯃꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯦ ꯍꯥꯏꯐꯦꯠꯇꯪ ꯃꯗꯨ ꯑꯃꯃꯝꯇꯪ ꯅꯥꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯨ ꯌꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯑꯣꯏꯕ ꯌꯥꯔꯒꯅ ꯂꯣꯏꯅꯃꯛ ꯍꯥꯏꯕꯤꯔꯣ ꯑꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯎꯠꯊꯣꯛꯄꯤꯌꯣ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯁꯨꯄꯔ ꯇꯣ ꯁꯥꯟꯅꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯁꯥꯟꯅꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩꯔꯦ ꯑꯗꯨ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯅꯦꯁꯅꯦꯜ ꯁꯥꯟꯅꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯒ ꯏꯟꯇꯔ ꯁ꯭ꯀꯨꯜ ꯁꯥꯟꯅꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯤ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯂꯕꯇꯁꯨ ꯑꯩ ꯄꯨꯊꯣꯔꯛꯇꯕꯒꯤ ꯅꯦꯁꯅꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨ ꯂꯩꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯣꯐꯤ ꯑꯃ ꯑꯅꯤꯁꯨ ꯑꯩꯒꯤ ꯀ꯭ꯂꯕꯇ ꯂꯩꯍꯧꯔꯦ ꯑꯩꯅ ꯄꯨꯊꯣꯔꯛꯇꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇ꯭ꯔꯣꯐꯤꯁꯤꯡ ꯑꯃꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯃꯦꯗꯜꯁꯤꯡ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯍꯥꯏ ꯑꯗꯨ ꯌꯥꯝ ꯐꯪꯉꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜꯁꯤ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯅꯍꯥꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤꯕ ꯑꯇꯦꯟꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯁꯤ ꯌꯥꯝ ꯀꯟꯅ ꯀꯨꯏꯕꯁꯨ ꯅꯠꯇ꯭ꯔꯤ ꯃꯁꯤꯗ ꯇꯦꯟꯈ꯭ꯔꯕ ꯖꯔꯅꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯁꯤ ꯐꯪꯉꯝꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯏ ꯑꯗꯣ ꯍꯧꯖꯤꯛ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ ꯋꯥꯔꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎ ꯏꯛꯕꯥꯜꯗ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯗꯤ ꯏꯅꯥꯎ ꯏꯛꯕꯥꯜꯁꯤ ꯑꯩꯈꯣꯏ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯎꯅꯖꯒꯦ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯖꯒꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯈꯟꯕ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨ ꯏꯅꯥꯎ ꯏꯛꯕꯥꯜꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯅꯨꯃꯤꯠꯇ ꯆꯪꯒꯗꯒꯦ ꯍꯧꯖꯤꯛ ꯀꯦꯔꯂꯥꯗ ꯑꯃꯨꯛ ꯍꯟꯒꯅꯤ ꯍꯥꯏ ꯑꯗꯨ ꯀꯩ ꯅꯨꯃꯤꯠ ꯐꯥꯎꯕ ꯌꯨꯝꯗ ꯂꯩꯒꯗꯒꯦ ꯑꯗꯨꯝ ꯃꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜꯒ ꯎꯅꯅꯤꯡꯕ ꯑꯃꯗꯤ ꯁꯥꯟꯅꯕꯒꯤ ꯂꯝꯕꯤꯁꯤꯗ ꯃꯈꯣꯏꯅ ꯆꯪꯅꯤꯡꯕ ꯇꯧꯅꯤꯡꯕ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯏꯅꯥꯎ ꯏꯛꯕꯥꯜꯒ ꯇꯥꯟꯅꯔꯒꯗꯤ ꯁꯣꯏꯗꯅ ꯉꯁꯤ ꯏꯅꯥꯎ ꯏꯛꯕꯥꯜꯅꯁꯨ ꯁꯣꯏꯗꯅ ꯒꯥꯏꯗ ꯇꯧꯕꯤꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯀꯩ ꯅꯨꯃꯤꯠꯀꯨꯝꯕꯗꯒ ꯆꯪꯒꯗꯒꯦ ꯏꯅꯥꯎ ꯏꯛꯕꯥꯜꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯎꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯏꯅꯥꯎ ꯏꯛꯕꯥꯜꯕꯨ ꯎꯅꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨꯃꯁꯨ ꯁꯣꯏꯗꯅ ꯃꯁꯤ ꯋꯥꯍꯪ ꯑꯁꯤ ꯈꯪꯅꯤꯡꯉꯝꯒꯅꯤ ꯈꯜꯂꯦ ꯍꯥꯏꯐꯦꯠꯇꯪ ꯃꯗꯨꯝꯗꯒ ꯈꯪꯍꯟꯕꯤꯔꯝꯃꯣ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯤꯖꯟ ꯂꯣꯏꯈꯤꯕꯒꯤ ꯑꯩꯁꯦ ꯊꯣꯛꯂꯛꯄꯅꯦ ꯑꯩꯁꯦ ꯌꯨꯝꯗ ꯊꯥ 2 ꯃꯨꯛ ꯂꯩꯈꯤꯗ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁꯤꯖꯟ ꯍꯧꯔꯀꯥꯟꯗ ꯑꯃꯨꯛ ꯆꯪꯒꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯎꯅꯕꯤꯕ ꯂꯥꯛꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯁꯤ ꯍꯥꯏꯔꯒ ꯅꯥꯎ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯁꯤꯗꯒꯤ ꯁꯨꯝ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯖꯕꯗ ꯑꯩꯈꯣꯏ ꯋꯥꯍꯪꯗꯤ ꯑꯌꯥꯝꯕ ꯊꯣꯏꯅ ꯂꯩꯇ꯭ꯔꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯏꯅꯥꯎ ꯒ꯭ꯔꯦꯠ ꯑꯗꯨꯗ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄ ꯏꯅꯥꯎꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯅ ꯑꯗꯨꯒꯨꯝꯕ ꯀꯃꯦꯟ ꯑꯣꯏꯅ ꯑꯌꯥꯝꯕ ꯇꯧꯋꯦ ꯋꯥꯍꯪꯗꯤ ꯊꯣꯏꯅ ꯌꯥꯎꯗ꯭ꯔꯦ ꯋꯥꯍꯪ ꯍꯥꯏꯕꯕꯨ ꯂꯧꯈꯠꯄ ꯌꯥꯔꯕꯗ ꯏꯅꯥꯎ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎ ꯉꯁꯥꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯍꯧꯗꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯏꯁꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗꯕꯨꯗꯤ ꯊꯝꯕꯤꯈ꯭रे ꯑꯗꯨꯕꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯌꯥꯝꯕꯅ ꯏꯛꯕꯥꯜꯁꯤ ꯀꯗꯥꯏꯗꯩꯅꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯁꯨꯝ ꯍꯪꯗꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯕ ꯑꯣꯏꯅ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯂꯩꯐꯝ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕꯤꯔꯝꯃꯒ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯒꯦ ꯑꯩꯒꯤ ꯂꯩꯐꯝꯁꯤ ꯌꯥꯏꯔꯤꯄꯣꯛ ꯇꯨꯜꯍꯦꯟꯗꯩꯅꯤ ꯑꯖꯥꯗ ꯂꯝꯄꯥꯛ ꯂꯩꯔꯤꯗꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯏꯛꯕꯥꯜ ꯍꯁꯟ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯛꯄꯤꯕ ꯕꯥꯕꯥꯒꯤ ꯃꯃꯤꯡꯅ ꯁꯤꯔꯥꯖꯨꯗꯤꯟ ꯀꯧꯏ ꯃꯌꯥꯝꯅ ꯏꯕꯣꯆꯥꯅ ꯈꯪꯅꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯑꯂꯤꯕꯖꯥꯟ ꯀꯧꯏ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ 5ꯅꯤ ꯏꯆꯤꯟ ꯏꯅꯥꯎ 5ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯇꯣꯝꯕꯅꯤ ꯑꯩꯒꯤ ꯅꯨꯄꯥ 3 ꯅꯨꯄꯤ 1ꯅꯤ ꯑꯩꯅ ꯑꯇꯣꯝꯕꯅꯤ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯀꯩꯅꯣꯗꯕꯨ ꯇꯣꯔꯅꯥꯃꯦꯟꯗꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯔꯨꯔꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯛꯕꯥꯜꯕꯨ ꯎꯅꯕꯒꯤ ꯇꯟꯖꯥꯗꯣ ꯑꯩꯈꯣꯏ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯨꯛꯇ ꯂꯧꯖꯒꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯗꯅ ꯉꯁꯤ ꯑꯩꯈꯣꯏ ꯎꯅꯕꯒꯤ ꯇꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯔꯦ ꯌꯥꯝ ꯇꯦꯟꯅ ꯃꯇꯝꯁꯤ ꯂꯧꯖꯒꯦ ꯊꯕꯛ ꯊꯧꯔꯝ ꯂꯩꯕꯅꯤꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤ ꯁꯨꯝ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯑꯗꯨꯃꯛ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯏꯅꯥꯎ ꯏꯛꯕꯥꯜꯅꯁꯨ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯊꯝꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯏꯅꯥꯎ ꯏꯛꯕꯥꯜꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯨꯝ ꯏꯟꯇꯔꯚꯤꯌꯨ ꯑꯁꯤ ꯁꯥꯟꯅꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯉꯁꯤ ꯆꯠꯂꯤꯕ ꯖꯔꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤꯕ ꯏꯃꯥ ꯕꯕꯥ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯑꯄꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯜꯅ ꯊꯥꯒꯠꯄ ꯅꯨꯡꯉꯥꯏꯕ ꯃꯈꯣꯏꯅ ꯂꯧꯕꯤꯔꯝꯕ ꯊꯧꯗꯥꯡꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯉꯁꯥꯏ ꯏꯟꯇꯔꯚꯤꯌꯨ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕꯗ ꯑꯩꯈꯣꯏꯒꯤ ꯐꯌꯥ ꯃꯃꯤꯡ ꯄꯟꯕ ꯁꯨꯝ ꯌꯥꯎꯈꯤꯕ ꯁꯐꯤꯀꯨꯔ ꯁꯗꯥꯝ ꯃꯁꯇꯥꯟ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃꯗꯤ ꯃꯤꯡ ꯄꯟꯕ ꯄꯟꯗꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯏꯅꯥꯎ ꯏꯛꯕꯥꯜꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯒꯥꯏꯗ ꯄꯤꯕꯤꯗꯨꯅ ꯑꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯏꯅꯥꯎ ꯏꯛꯕꯥꯜꯒꯤ ꯖꯔꯅꯤ ꯑꯁꯤ ꯌꯧꯅꯉꯥꯏ ꯍꯣꯠꯅꯕꯤꯔꯛꯄꯗ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯃꯤꯕ ꯄꯨꯝꯅꯃꯛꯁꯨ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯇꯧꯕꯤꯃꯜ ꯑꯃꯗꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯏꯅꯥꯎ ꯏꯛꯕꯥꯜꯒ ꯉꯁꯤ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯜ ꯄꯦꯖꯇꯒꯤ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯉꯁꯤ ꯆꯠꯂꯤꯕ ꯖꯔꯅꯤ ꯑꯃꯗꯤ ꯈꯟꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯐꯒꯠꯄ ꯑꯣꯏꯁꯅꯨ ꯑꯃꯗꯤ ꯏꯅꯥꯎ ꯏꯛꯕꯥꯜꯒ ꯃꯇꯨꯡ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏ ꯏꯟꯇꯔꯚꯤꯌꯨ ꯑꯗꯨ ꯂꯧꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯂꯧꯖꯒꯦ ꯏꯅꯥꯎ ꯏꯛꯕꯥꯜꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯜ ꯄꯦꯖ ꯑꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨ ꯑꯁꯤꯗ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯄꯦꯖ ꯑꯁꯤꯒ ꯎꯅꯕꯁꯤ ꯐꯪꯍꯟꯕꯒꯤꯗꯃꯛꯇ ꯏꯅꯥꯎ ꯏꯛꯕꯥꯜꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ